Minda Taramna Okcheri Manipuri Sabbath School ase yaradi ekhoi media gi kuthangda hapta khuding koi upload tawningai haina khanduna leye masi tabak oina pangthokpa ngamningai mayamna nakhoi gi pratna da ningsingbiyo handaki third quarter 2021 sidagi hauraga ekhoi Sabbath School ase hapta khuding ekhoi upload tawningai ekhoi plan tawraga leye masi nakhoi mayamna subscribe tawbire hairaga masi ki channel asidagi nakhoi gi Sabbath School church ki Sabbath School discussion da kharadang oirasu sumaina mateng pangba oishinu haina plan ase semjabani ekhoi tungan ba evangelist pastor sing administrator sing amasung layman sing dagi ekhoi hapta khudingi yamna maru oikraba ekhoi gi Sabbath School discussion na tamase sumaina ekhoi na phangminagani ngasigi oina ekhoi na evangelist Gideon Gonmai Mahasi Chandel area da evangelist tawraga leibani amasung evangelist Champomai Dangmai Mahasina Khopum area da evangelist tawraga leibani makhoi ani digi ekhoi ngasigi Sabbath School ase ekhoi na sumaina taba phangani handaki third quarter 2021 ase ekhoi resting in Christ Jisu Christangonda pothajaba haibagi maramda ekhoi sumaina nainagani duna ngasi lesson number 1 asigi maming asina title asina living in 24/7 society 24/7 gi society asida hingliba miyoiba singi punsiron haiba tare sikar maina tawribra haibagi maramda ekhoi sumaina ngasi asina inagani ngasi gi hangdokpagi memory text oina Psalm number 84 gi verse 2 laishol isai haiba male Manipuri da 82 gi verse 2 suda sumaina iraga laye ai Manipuri da parake ai gi thawai na khawrang na ngaijari hoi wan tharaba phawbada Jehovah gi sumang gi dama ai gi thamoi amasung ai gi hakchang na ahingba ishor bu kaujari aikoina verse 1 aduda paradi masi se hena aikoi gyan tagani ningthau David na ishor gi ningasang church asu adubu saithaduna ikiba isaini masese hoi ekhoi gi punsi ase yamna chinba we are occupied or our lives are governed by rush hours yamna achinba matamda ekhoi hinglaga laye kana su thabak komba leite magi achinba adum laye kanagomana magi thabak chatningai kanagomana magi medical appointment adu meet tawningai kanagomana shopping chatningai aduga kanagomana schools amasung function adugi function adagi function haina mi mayam asi amna chillaba pothaningai matam leitraba adugumba matamda adumaini hinglaga lei adubu ngasigi Sabbath School asina there is a need for rest haiba asigi maramda miyoi bai khoi gi damakta pothaba hakchang amasung thawai hakchang ani ase pothaba darkar laye haibagi maramda ekhoi sumaina nainagani aduna ngasi ekhoi nongmada pung kunmari lay hapta amada numit tare ni lay masigi manung sida ekhoi karamba kanda pothabra amasung masigi pothaba sina ekhoi gi damakta kayamuk darkar oibra amasung masisi asengmamak ishorna institute to biki ba amara haibase ngasigi lesson sida share ekoina sumaina oja mayam de khoi tamina ba phangani aduna hojiki Sunday amasung Monday gi para ado ekoi gi evangelist Gideon Gonmai mahak lobigani mangon matam asipijari Monday gi lesson title asina worn and weary haina asmaina hai awaba amasung chothaba wamal laduna chothaba pangal ilai reitaba haina asmaina haibani masi aikoina asmaina yengba matamda Genesis chapter 2 verses 1 to 3 asda yengba matamda kari phangbra hairga ishorna mahaki khutsem pumnamak ase semba loira duna mahakna tret ni suba numit potharame hai numit taruk mahakna lei semba se loiraga tret suba matamda di mahakna pothaki bor su pibiki seng su sengdok ki hain hai masi se nang aikhoi gi damakta asmaina pibiduna leye Adam ga Eve ahan ba mi mabani ngonda asmaina pothabe pibiki bani masi gi numit asidi kari tobrarga ishor se aigi sembi mapuni
aduga ishorga matam kaithok minaraga mahaka len minnaba matam haina haina bani masigi matam asidi aduna papta dringai matam asida pothaba se darkar targa di haujikti kayamuk akhoi gi damakta darkar tagadra ko pap ta khraba mioi akhoi gi damakta di matam aduda di haujik kan gumna su chinde matam aduda phauba pothaba darkar targa di haujikti kayamna darkar tagani akhoi se akhoi Deuteronomy chapter 5 asida yengmo matam asida Deuteronomy chapter 5 verse 14 asida kari iduna leibra haraga nakhoi na numit truk asdi nakhoi na suraga nomraga chacharo adu taret ni suba numit asdi nakhoi na pothaga do bani haina haiduna leya duda nangi nachanupa sing nangi nachanupi sing nangi sa san sing nangi minai nupa minai nupi sing nangonda lamlan ba sing lektuna leiba sing phauba pothaga do bani haina haiduna leyine duda masi se chumna ishona haijaba khaktane masi haijaba khaktana te masi se ishogi yathangni nioi bai khoi gi damakta masi gi se ishorna masi pap ta dringai da phauba mioi bagi damakta pothabi gi matam pibiri bese awa ba habse mioi bana khang phau khang dringai da pothaba pibiri bese kari gira ko hoi ishorde thokado pumna makasu mahakna khang khraba ishorina aduga mioi bagi hakchang do mahakna sembi benina ai khoi gi darkar ta bado ishorna khang bagi maramna khoi gi aphabado ishorna ai khoi ngona pibiri beni punsi nungai ne hingado ba habse pothaba leitraga di ai khoi punsi nungai ai phana su hingma su ngamaroi aduna nungai ai phana phajana wakhal ta na hingna ba haina habini aduna akhoi haksangi pothaba amane aduga haksangi pothaba sune aduga ishorbu khangraga leisemba mapuni ko punmaki mapuni ko haibasu khangna bagidmakta haina taret ni subanumit sabat matam ase ishorna bibibni masige sabat ki barton asidi nongma nuni gidmak khaktanate akhoi ngonda pibiri base matam na leiri phauba masigi sabat asidi akhoi ngakga chachakhrani ishorna matamga lon san min na khrabne akhoi na phi lon ma matam asida lon san min na bugumna matam asiga sabat asidi lon san min na khrabne masidi khak mang roidapni adugi mathakta miyoiba asina sau khatlakpa matam asida kari tobra harga pothaba leina na ba matam khara oirega su komna na ba haina machine cha semdona leye aduba pu machine bu hena yamgat pa thabak pudi yamna tawjaba miyoiba aikhoi asibusu pothafam khanghandre hena aikhoi bu hena chinhalli matam leningai matam leiraktre sabat matam ase ishona kari tobra harga aikhoi gi angang singa aikhoi gi marup mapang singa singlup singa mayam lenraga ishor ngonda changjana ba haiba matamni aduma hojikti masigi chawkhat khraba matam sing asina kari tobra harga aikoina len ningai su matam iphang phang da gum da tore faster phone asisu smartphone laikre masidigi henna amuka computer so henna thuba computer internet so aina pibiduna laye adubu matam se ilai leita duna adumaina layene jisu kristana sibok singna makhoina pukning waduna John the Baptist sikra bigi pautak takpo matam asde Jesu Kristan lao potharu se matam khra pothaba chatlu se haina Jesu Kristan hairam ki Psalm 4 verse 8 asu aibu soingam badigi lapthok hanna ba ngambadi Jehovah tani aduna ingchikna santi leina hip tharga ai pothajage tumjage haine asmaina tawduna Jesu Kristan asu Matthew 11:28 kari phongdo pibra lao awa potlum puri basa aingonda lao aina pothaba pibi ko haina haine hoi nang aikhoi awa pumnamak kayamarum leirga su isoda laagadi pothaba habdu phangani ngasi degi thawai rom da su hakchang rom da su aikhoi potharaga ishorga aikhoi mari leina na bahse ishorgi aning bani madugi maramna mi hauron degi hauna sembi ba mapuna darkar taribdo aikhoi ngonda pibiri bani sabat matam lakado re haina prepare su tawdabigi maramna kari tawkhre hatu sabat asisu yamna chin khraba matam su ohan lakhre ningthi nungaina aikoina pangthokpa ishobu khurma matam su leitabuguna tawre madu ishona pamde pothaba matam ishona pibiri bise aikoi ningthi nungaina aikoina pothaningai aikoina tawgadobani ishol ngona changjarakse masigi
prithibigi chatnalon asida ekhoi chatlaroi si haibse aina sumaina hiding mini haujiki mathangi lesson da amuka su chathasi kanaba leitana cheliba masise wahai kanglup amani wahan thokpiba wahai kanglup amani masida English ki londa asida running on empty haibse aikoina example da haiba matamda car ama thorga leiba matam asida car gi indicator asina thau loi sale haina hairak pugumbani thau loi sale haina hairak pa matamda indicate tawrak pa matam asida mi oiba thoriba nupa aduna kayam thogudage habdu mahakna khangdre ikui kuidana asum mutla dobni mahaki chakdo famdi yamna watli haise adu mahakna madugi matek ama thoribdo thori adu kanadre haibdo madugumbani running on empty kana dabada cheliba kana ba leitana cheliba haina haibuduni masige sida aikhoina asum yengbada miyoiba aikhogi punsi ase tumba watlak pasina kari tobra hena miyoiba aikhogi punsi bu chothali pangal leitaduna hena wahali masmaina tawringa isda wakhalgi awaba ama lakpa matamza tumba watlak pasina hena su wahali bani wakhal warga leiba matam asda masigi matam asda kari tobra harga tumba hena waladi hena punsi isda aikhogi haksang asda waba haibdo dumaina lae adumaina tawdana ngasi aikhogi lesson asida Jeremiah maizau mangonda mahaki secretary nupa Baruk ngonda ishona pautak pirakpa matam aduda aikhoina masigi lesson asididi ngasigi Monday lesson asididi asida adumaina aikhoina naina gani matam aduda karam tawribra haraga chahi chatkhiba chahi aduda Baruk ki chatkhiba chahi aduda kari tawbra haraga Jerusalem ase landaraga Nebuchadnezzar asna landaraga mi mayam busu lan pha oina su pukhre aduga makhogi lantum kayamarum su pukhrabani adumaina pukning waraga leiringai sida Jeremiah asina ishordagi pauta ama laraga Jerusalem ase pumtoi to gani amuka halakani haibagi pauta ba matam asida Baruk ase yam nungaitano wakhan waraga leiba matam asida hena nungaitre adugi maramna woe is me I say nungai yai phaba leitre ko yai phaba nungai ba leitre ko I say haina mahakna asmaina phungdok chabani complain tobni Jeremiah 45 ki 3 sda yangadi aikone Jeremiah chapter 45 verse 1 to 3 sda asmaina ngaktang yengsi nereya gi masanupa Barukta maizau Jeremiah asina pautak ase ishordiga asmaina pir aramki matam ado ningthau Josiah gi masanupa Jehoiakimna chahi mari ningthau oina palakpa matamni masise BC 605 604 gi matamdani maduda kari haye ishona Baruk nangse ishona asmaina haibni Jeremiah ngonda pautak pi khroina Baruk nangdi potha pham leitana waringai asida ishor Jehovah asna awaba henna amuka pirakhreko haina nahakna di khalam khre adubu Jehovah ishona asmaina hai nangonda asmaina haye yengu aina sagat khiba singdo aina thugairani aina tha khiba singdo aina amuka phoido khrani haina haine asum oiringai da nangna nungai yai phaningai gi damakta nahakna khalibra haina hangram khi ishona matam adu kari haibra mukasu yengu mipum khuding da awaba aina pirani haina ishona hairamki adubu nang na chatpham khuding da napunsi budi ishona kanbigani haine lan phada oina chatlaga su mapunsi budi manghalloi haina haikine ishona nang aikhoisu asumaina warga leiba matam asida hena chaitheng awabagi chaitheng mathang lakpa matamda aikhoisu kari tawgani hena waringa asida amuka hapsinma matamde kari tawgani tumningai chaningai khangdraga hena warga leiringai asida tasena mak waram gani matam aduda nang aikhoisu hojiki matam ase yamna warga leiram rabusi ay kanagumba amadi adubu masigi awaba mayam asigi marak asida masigi saithengi marak asida ishona nang aikhoi potha hanbadi pibi ningduna ngasi ishona ngaiduna leiri mangonda lakna naba aikhoi ngonda matam khradang di ishor ngonda kachin jasnu awaba leiba matamda hekta aikhoi ishor ngonda lai masigi maramna nangonda ishona awaba hek pibni habidi natte
adumakpu waraga leiraga su aikhoigi damakta di pambai ti piduna leye nang aikhoi Jesu Krista lakramdai asida barukumna nungai ai phaninga gi damakta haina khalaga paisa tungraga nadaga henna ina khunana ba haina migi mateng pangba haitana nangi aigi damak kakta satuna leiribra madu ishona tawgono haibani adumakpu ishongonda changjaraga awaba leijaraga su changjaraga leiba misingdi makhogi punsi dudi ishona ngak senbigni haibigi arthani ईश्वर की मिंगदा तरामना ओक्चरी ngasi aihagi topic se rest pothaba haibagi maramna ngangbigini rest haibse Old Testament ariba warep nabada kamhaina ibira aduga anoba warep naba New Testament da kamhaina rest haibse ibira haibse ekhoi ngatang study dominasi ahanbada ekhoi na Old Testament da yengjasi aihagi Manipuri se yamna taba yamna nungairamro adu orso bhaptana ba miyamna adum adjust tawbiyo haibse sumaina ahanba makta khanghanjaningi adu rest pothaba haibse Old Testament da kamhaina ibira haibse ekhoi point manga aina lothoga ngasi ki Sabbath School Lesson gi matung inna kitang adum haina haijage ekhoi miyoi ba haibse pothaba haibse darka lei ishorna ekhoi bu sembi ba matamda magi saktamda sembi ba matamda suba nomba lengba khotpa haibse ekhoi gi damak mana sembi ki pap ta dringai degi ekhoi se iden inkhonbu yengsiningai haina ekhoi ipa ipuiba adam if mabani bu ishona thaupiwi ki adugi matungda mahakna suba nomba loiraga kamhaina pothagira haibse taretni suba numita mana pothabado matau tamhanbi ki aduna ekhoi ipa ipuiba adam ka if mabani su pothaba haibdo saruk lomina ki isorga adugi maramna ekhoi gi damakta ekhoi gi hakchangi ekhoi gi thawai gi oiba punsida kayamu potaba haibse darka leibra haibse ishona khangbagi maram oiduna pap ta dringai degi pothaba haibse ishona adumhaina ekhoi gi damak pibiki udunga si Old Testament haibse ekhoi na khange Hebrew gi londa I wahai manga khatang puthorga rest pothaba haibse kamhaina moina describe explain tawbibra haibse ekhoina ngasi ngatang sugaina yengminasi ekhoina yengba matamda Genesis mihauron panduk ani pot ani dagi ahum yengba matamda Hebrew gi londa Sabbath haiba wahise ibi ki Sabbath haibse krino hairaga thabak tagi tokpa suti lauba haibse asumaina haibi ki hauji ki londa gumada ekhoina khongsanba panduk manga pot manga da Exodus chapter 5 verse 5 te so ekhoina asumaina phangani Sabbath haiba wahise adu karino hairaga example oina yengba matamda Israel gi angang macha singbu Israel mi singbu Moses na thabak tagi potha hanbi khi hain hai to make someone at rest potha hanbi ba haibse adu matamda Moses na Israel macha singbu potha hanbi dagi Pharaoh na sauki haina Exodus chapter 5 verse 5 ta sumaina ibiki adugi wahaido Hebrew gi lona Sabbath haina ibiki adu point number 1 ni ahanba wahai ni ani suba wahai da kamhaina ibibra hairaga nuak haiba Hebrew gi wahai si ibiki nuak haibse karino hairaga ekhoina Exodus khongsanba pandukun potara mathoi Exodus chapter 20 verse 11 nengbu matamna ekhoina nuak haiba wahai si ugni adu karino hairaga ishorna haktagi taretni suba numita pothaba haibdo yathang mari suba da adugi wahai gi ekhoina chap chaba same word chap manaba wahai se ekhoina amuk yengba matamda Job chapter 3 verse 13 Job pandahum potram doide ekhoina yengba matamda adusu amuk ugani chap chaba chap manaba wahai se asumana ibiki nuak haiba wahai se ekhoina adugi example oina yengba matamda 2 Kings chapter 2 verse 15
ningthauron ani suba ningthauron panduk ani potra ngada ekhone yengba matamda kamhaina ibi raga Elijah ga Elisha gi wari ibi ki adu kari no haiba matamda Elijah na sarga chatlam daida Elisha gi mathakta magi thawai duna tabi ki hai the spirit of Elijah rested upon Elisha haina haki adu gi londa do nuak haiba wahaido ibi ki ekhona khange aduna second point ni ekhona ahum suba the yengba matamda sakat haiba Hebrew gi wahai se ibi ki sakat haiba gi meaning se karino harga to be at rest pothadana leba grant relief nungai hanbiba be quiet ing thatap thaba tumin leba haibsini asigi ekhona example yengba matamda Joshua chapter 11 verse 23 Joshua panduk tram thoi pot kunum doi de yengba matamda ekhona adu ubu phangni Joshua na lan tawra la pa matamda kam haina tawra haga magi kun community the land was at peace haiki moise society mi loi na makse ing tap thaba punsi da tumin lei ga pan khi haina asumhaina Old Testament ariba ware na bada asumhaina ebi khi point number 4 raga haiba wahai se Hebrew gi londa raga haiba wahai se asum amuk ka ebi khi adusu it is also used to indicate rest pothaba haiba asina su takpi khi karino asigi pothaba raga haibse karibuno haina ekhoni yengba matamda example ama yengsi Israel gi angang macha singbu ishorna asubhaina warning pibiki noina minai oiduna migi khun amana panma matamda ningthau amagi makhada minai oiduna panma matamda you won't find rest noina pothaba haibedo phangoi haina ishorna warning pibiki when in exile you won't find rest ani shuba wahauron Deuteronomy chapter 28 verse 65 da ishona asumana mangzauna na warning hana pibiki ishor gi mi singbu Israel gi maza singbu hai singna leiningai magi wahai sing magi yatham sing inningai hana ishona asumana haibiki noina mi wahai indaduna or magi commandment magi yathang indaduna kai reduna migi makhada minai odina satpa matamdadi pothaba haibto noina phangba ngamroi ko haina ishorna mangzauna na haihan beki Jeremiah chapter 50 verse 34 da chapmanaba wahai da ekhoina uba phangani adu kamhaina ibibra hairaga same word you won't find rest noina pothaba haibto phangoi ko haina asumaina ibiba wahai do phangki Deuteronomy ga Jeremiah gi wahai do chapchana phangki inability to rest pothaba phangba ngamdaba haibasini manga subada sakap asidi karino harga hipthaba to lie down or to sleep tumba haibse it is to indicate rest pothaba haibabu indicate tawni pothaba haibabu khanghaningai asina sakap haiba wahai nasu ibiki asi ekoi asigi wahai se kadai da phangera haraga Deuteronomy chapter 31 verse 16 ani suba wahauron panduk kunumdo kunmathoi pot tratruk amasung ani suba Samuel panduk tare potrani thoi asida phangani kari wangang sangang la ibibra haraga example oina yengba matamda wari de yengba matamda David haibabu ishorna asukkaram haina hairaga he will rest with his fathers when his work on earth is done magi thabak prithvi sida hingningai da magi ningthau gi thabak ningthau oibagi thabak loiba matamda mase mapa mapu singa tumgani hipgani leminagani asibabu indicator na pothagani haibase asum haina ibiki adugi maramna asigi manga 5 words asi manunga ekhoina khangadobse all indicate rest loina makse pothaba haibase khanghanbani the list goes on list yamna leiri adu oisu ekhoina khangadoba main point se asi manga sini rest pothaba haibase Hebrew gi londa da phatna yam leikini rest haiba
pothaba haiba indicate tawninga express tawninga khanghaninga adubu ekhoina theologically bible ki lom da haraga asi manga se ekhoina man oina ekhoina uba phangi aduna ekhoi pothaba haiba se masa masa gi individually aduga community society gi oina su pothaba adumaina phangi aduga ekhoina pothaba se ekhoi gi hakchang gi kanaba lei it affects our physical being hakchang gi aduga social society gi da natraga emotional ekhoi gi wakhalon da asisini it is not only about 7-day Sabbath rest hakta gi tare ni suba numita pothaba gu khakta pothaba haina kaude bible gi matung ina hojiki hai ki ba point amasuk mathang yamna lekhini next point da ekhoina another word na ba new testament da ekhoina yengjisi asidana main point on yengma matanda ahum khaidok pige ahanbada anapao haina ekhoina khange Greek lona new testament se ibne aduna Greek lona Greek wahaida anapao haibese English ta meaning hairaga to relax pothaba to refresh nungai hanba to rest pothaba haibesini Matthew chapter 11 verse 28 Matthew panduktra mathoi pot kunipana Prabhu Jisu Krista gi yamna famous maming chakraba statement da ekhoina kam haina ubra hairaga come to me all they who are weary and heavy laden kana gumba awa polum puba singdo aingonda lao aina pothaba haibdo pibige haina sumhaina haiki asigi wahai sida ekhoina khangdawdi karino hairga it indicates physical rest ekhoi gi hakchang gi oiba rest pusuni adubuga thawai gi lining laison gi awa polum wakhan gi awa polum purga leiba singi so it has two sides go hakchang gi oiba aduga thawai gi oiba ishona pothaba pibigni haibdo asigi anapao haibsina indicate tawi aduga second point da second New Testament gi ani suba wahaida hesikazo haina aso haina ibiki asise kadai da phangera hairga 1 Thessalonians chapter 4 verse 11 ahanba Thessalonica pandumari potram tram thoida kamaina ibira hairga living a quiet life tumin laibagi punsi oina hingba Sabbath rest of the disciples Prabhu Jisu gi sebok singa tare ni suba numita pothakiba tumin lerga pothakiba kari maram gi tumin lerga pothakib no haiba matamda ekhoina yengma matamda Prabhu Jisu Krista do irai numita siraduna thamja numita Sabbath numita mongphamda pothaki adugi maram oiraduna magi sebok singchu tumina moina Jerusalem da pothaki haibse ekhoina paba phangi adugi maramna haisikazo haiba wahaise karibu indicate tawra hairaga a quiet life tumin leiba punsi haibabu asum haina indicate to be explain to be ekhoigi namangta artha hanbi aduga pakhon chatpa panduktra mathoi pot tani panda Acts chapter 11 verse 18 da kamhaina ibira hairaga mi amana question hangningai leitaba matamda wahang hangningai leitaba matamda tumin leiba natraga mi amana wangangingai leitraba matamda tumin leiba when there is no objection people keep quiet adugi matangda a quiet life keep quiet tumin leiba wangang da tumin leiba bu hesikazo haina su asum haina express tobiki ahum subada katapao ekhoina khangi Ibria chapter 3 panduk 3 pot 3 da yengma matamda rest pothaba haibagi maramda the whole chapter is all about rest hojiki chapter do hojiki panduk 3 do loinama rest pothaba haibagi maramda haibigni Paul na katapao haibagi wahai mana sijinabi bise karino haiga ishorna malem taibang malem semraga taret ni suba haktagi taret ni suba numita pothaki haibadu do indicate tawninga ekhoi bu khanghaninga Paul katapao haiba wahai se ibiki
ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ Old Testamentꯗꯁꯨ ꯍꯥꯏꯈ꯭ꯔꯦ to cease to work ꯊꯕꯛ ꯇꯣꯛꯄ to bring to rest ꯄꯣꯊꯥꯕ ꯍꯥꯏꯕꯁꯦ ꯀꯇꯄꯥꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯔꯊ New Testamentꯗꯒꯤ ꯑꯁꯨꯃꯥꯏꯅ ꯐꯪꯉꯤ Mark chapter 6 verse 30 32 Mark ꯄꯟꯗꯨꯛ 6:30-32 ꯐꯥꯎ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯈꯤ Come aside for yourself and rest a while ꯅꯁꯥ ꯅꯇꯣꯝꯗ ꯆꯠꯊꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯣꯊꯥꯎ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯈꯤ ꯀꯔꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯃꯤ ꯑꯅꯤ ꯊꯥꯈꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯉꯥꯏ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯗꯣ ꯄꯥꯎꯗꯣ ꯇꯝꯅꯤꯡꯃꯟꯗꯗꯨꯅ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯇꯝꯈꯤꯅꯨ Come aside for yourself ꯅꯁꯥ ꯅꯊꯟꯗ ꯇꯨꯃꯤꯟ ꯆꯠꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯃꯛ ꯄꯣꯊꯥꯎ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯈꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ it is not invitation ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ but it is an imperative or command ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯊꯪ ꯄꯤꯕꯅꯤ ꯄꯣꯊꯥꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯄꯣꯊꯥꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯄꯣꯊꯥꯈ꯭ꯔꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯄꯣꯊꯥꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯁꯦ it is physical rest and emotional rest ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯕ ꯐꯪꯈꯤ ꯐꯤꯖꯤꯀꯦꯜ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯋꯥꯈꯜꯒꯤ ꯑꯣꯏꯕꯁꯤꯗꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯁꯥ ꯅꯊꯟꯗ ꯆꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯎ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯕꯤꯔꯒ New Testament Old Testamentꯗ ꯀꯔꯝꯍꯥꯏꯅ rest ꯄꯣꯊꯥꯕ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ Sabbath School discussion ꯃꯇꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯊꯥꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯊꯥꯖꯕ ꯊꯝꯖꯒꯦ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ Okay, ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯑꯅꯤꯗꯒꯤ ꯑꯩꯈꯣꯏꯅ New Testamentꯗ ꯄꯣꯊꯥꯕ ꯑꯃꯁꯨꯡ Old Testamentꯗ ꯄꯣꯊꯥꯕ ꯑꯗꯨꯒ ꯃꯥꯡꯊꯔꯕ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯒ ꯆꯦꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯒꯤ ꯃꯔꯝꯗ rest ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯖꯥ ꯑꯅꯤꯗꯒꯤ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯔꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ Thursday column ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ a restless wanderer ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯄꯣꯊꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯌꯥꯝꯅ ꯋꯥꯈꯜ ꯆꯃꯝꯅꯔꯒ ꯆꯠꯊꯣꯛꯈꯤꯕ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ Genesis chapter 4 verse 1 to 12 ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯀꯦꯟ ꯑꯃꯁꯨꯡ ꯑꯦꯕꯦꯜꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯒꯤ passage ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ the first murderer Bibleꯒꯤ historyꯗ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯏꯇꯤꯍꯥꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯃꯤ ꯍꯥꯠꯄ ꯑꯣꯏꯔꯛꯈꯤꯕ ꯀꯦꯟ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯃꯁꯨꯡ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯦ restless wanderer ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯆꯠꯊꯣꯛꯈꯤꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛꯀꯤ verses-ꯁꯤꯡ ꯑꯗꯨꯗ ꯄꯥꯔꯒ ꯑꯗꯨꯕꯨ the Bible is silent ꯀꯔꯤꯒꯤꯗꯃꯛꯇ ꯀꯦꯟꯒꯤ offering ꯅꯠꯇ꯭ꯔꯒ sacrifice ꯑꯗꯨ ꯏꯁꯣꯔꯅ ꯂꯧꯈꯤꯗꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯦꯕꯦꯜꯒꯤ sacrifice ꯑꯗꯨ ꯏꯁꯣꯔꯅ accept ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯁꯨꯒꯥꯏꯅ ꯑꯃꯠꯇꯁꯨ ꯇꯥꯛꯄꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ Bible scholarꯁꯤꯡꯅ ꯏꯕ ꯑꯃꯁꯨꯡ commentary ꯃꯌꯥꯝ ꯄꯥꯔꯒ ꯑꯃꯁꯨꯡ Ellen G. Whiteꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ study ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ Cain came before God with murmuring and infidelity ꯀꯦꯟꯅ ꯃꯥꯒꯤ offering ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯃꯔꯨꯝ ꯁꯣꯟꯕ ꯑꯃꯁꯨꯡ unfaithfulness ꯏꯁꯣꯔꯅ ꯍꯥꯏꯕꯗꯨ ꯏꯟꯗꯕ obedience ꯌꯥꯎꯗꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯦꯟꯅ ꯃꯍꯥꯛꯀꯤ ꯏꯔꯥꯠꯄꯣꯠ ꯑꯗꯨ ꯄꯨꯔꯛꯈꯤ ꯍꯥꯏ ꯃꯍꯥꯛꯀꯤ gift ꯃꯍꯥꯛꯀꯤ ꯏꯔꯥꯠꯄꯣꯠ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯄꯥꯄꯤꯅꯤꯀꯣ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯍꯥꯏꯕꯒꯤ feelings ꯑꯃꯐꯥꯎ ꯎꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ merit ꯃꯥꯅ ꯇꯧꯖꯕ ꯃꯥꯒꯤ ꯑꯄꯥꯝꯕ my ways ꯍꯥꯏꯕꯒꯤ ꯂꯣꯝꯗ ꯀꯦꯟꯅ ꯃꯥꯒꯤ ꯏꯔꯥꯠꯄꯣꯠ ꯑꯗꯨ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ feel ꯇꯧꯔꯒ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ in my ways ꯅꯠꯇ꯭ꯔꯒ in my style ꯑꯩꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯂꯒ
ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯃꯔꯝꯗꯤ ꯑꯩ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯂꯒ ꯂꯩꯌꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯦ ꯀꯦꯟ ꯃꯍꯥꯛꯅꯁꯨ ꯏꯔꯥꯠꯄꯣꯠ ꯑꯗꯨ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯔꯆꯇ ꯆꯠꯂꯒ ꯂꯩꯌꯦ ꯑꯣꯐꯔꯤꯡ ꯄꯤꯔꯒ ꯂꯩ ꯇꯥꯏꯠ ꯄꯤꯔꯒ ꯂꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯩꯈꯣꯏ ꯍꯤꯡꯂꯒ ꯂꯩ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯤꯡꯂꯒ in my ways in your ways in my style ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯂꯒ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯦꯂꯟ ꯋꯥꯏꯠꯀꯤ ꯂꯥꯏꯔꯤꯛ ꯄꯦꯇ꯭ꯔꯤꯌꯠꯁ ꯑꯦꯟ ꯄ꯭ꯔꯣꯐꯦꯠꯁ ꯄꯦꯖ 72ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯣꯟ ꯃꯦꯔꯤꯠ ꯀꯦꯟꯒꯤ ꯑꯣꯟ ꯃꯦꯔꯤꯠ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯒꯅꯣꯔ ꯇꯧꯈꯤ ꯍꯥꯏ ꯏꯁꯣꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯑꯁꯨ ꯇꯧꯀꯣ ꯑꯗꯨ ꯇꯧꯀꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯅ ꯇꯧꯕꯁꯤꯅ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯕꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯌꯦꯡꯕꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯄꯣꯠ ꯆꯩ ꯑꯗꯨ ꯅꯠꯇꯦ ꯅꯪꯅ ꯌꯥꯎ ꯃꯆꯥ ꯄꯨꯔꯛꯀꯦꯔꯥ ꯅꯪꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯄꯨꯔꯛꯀꯦꯔꯥ ꯅꯪꯅ ꯂꯨꯄꯥ 100 ꯄꯨꯔꯛꯀꯦꯔꯥ ꯅꯪꯅ 1,000 ꯄꯨꯔꯛꯀꯦꯔꯥ ꯑꯗꯨ ꯅꯠꯇꯦ ꯏꯁꯣꯔꯅ ꯌꯦꯡꯕꯁꯦ but God looks at the character and attitude of the offerer ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯌꯦꯡꯉꯦ ꯍꯥꯏ ꯕꯥꯏꯕꯜꯅ 1 Samuelꯒꯤ 15:22ꯗ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ to obey is better than sacrifice ꯏꯔꯥꯠꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯀꯗꯕꯒꯤ ꯃꯍꯨꯠꯄꯨꯗꯤꯀꯣ ꯑꯩꯅ ꯄꯥꯝꯕꯁꯤꯗꯤ obedience ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯑꯃꯨꯛꯀ ꯉꯁꯤꯒꯤ ꯂꯦꯁꯟꯅ ꯑꯩꯈꯣꯏꯉꯣꯟꯗ ꯐꯖꯅ ꯇꯥꯛꯄꯤꯔꯒ ꯂꯩ ꯍꯥꯏꯕꯁꯦ God carefully evaluate or consider the character and attitude of the giver ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯏꯁꯣꯔꯅ carefully evaluate ꯇꯧꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯛꯆꯥꯡ ꯑꯁꯤ ꯁꯦꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯦꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯀꯌꯥꯃꯨꯛ ꯄꯤꯔꯁꯨ ꯃꯗꯨ ꯏꯁꯣꯔꯅ ꯂꯧꯗꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯦꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯥꯛꯄꯤꯔꯒ ꯂꯩ God is a God of order haina aikoina 1 Corinthians 14:33 da aikoina pawa phange aduna aikoina isor gi ningna sangda lakpa matamda amasong aikoi gi Christian living standard asida order naina isor na hai ki ba ado order naina aikoi chatpa su darkar tai aduna hojiki ken na isor na ma ki offering ado reject to bi kre ma bo accept to bi kre haibado khanglaga ma adidi oh someone has rejected me ai bu mi amana yadre ko haibi wakhan adda ishor ne yabidre habi wakhan adda ma se restless wanderer ma se laifam adda eden gi ingol adda laibi yadra bagi maramna amasung ishor na ma ki irat pot adu lobi ki dabagi maramna ma se hojik wanderer kadai dra chathok pa hokre aduna hojikti aikoina Genesis chapter 4 gi verse 13 through 17 adda paba kanda ken na kramai tawkhibra ma ki irat adu accept taw draba kan da haibdo adu da mayik seng na takuna dai the Lord punishment ishor na pidi ba punishment adu is greater than what I deserve haina ken na haina ishor nang na pidi ba punishment ase aina tawkhiba adu da gidi hena wangban kra asi ware aduna karigumba aibu uba mi khudingna aibu halani haibagi se ma masa mathandana haidok chathine adumai tawre harga ishor ngondagi ma ase lamda chathorga hojiki not haiba khun aduda ma ase chatlaga nupi thirega not aduda ma ka macha masu mai ampokhi aduga hojiki ma na mahaki rest pothajaba ado phangningai gi damakta mahak hojiki ishor ngondagi chen thokle harga ma ase kari tawre hojiki mahana material things focus tawraga magi lan thum mayam sana lupa mayam tanjaba mayam aduda ma pothaba phangani khanbaga loinana mahakna city ama sahar ama semgatki aduga sahar ado machanupa ino haibagi mamingda tholaga sahar mayam semgatki ma kayamu every means and ways mahakna thi rest ado phangadra spiritual rest amasung divine rest amasung hojiki physical rest ase phangadra haina ma yam kan honai but running away from God ishor degi chen thokraba amasung denying the rest that God give ishor na pibi khiba pothaba adubu deny tawkhibagi maramna ma ki punsida ma pothaba rest ing thatap thana panba habdo ma phangkhi hoi ngasi loisilakpa asida aikoina ishor na pidiba rest ase
ꯑꯩꯈꯣꯏ ꯐꯖꯅ ꯂꯧꯁꯤꯟꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯐꯪꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯦ ꯗꯤꯁ ꯏꯁ including the weekly Sabbath ꯑꯩꯈꯣꯏ ꯍꯞꯇꯥꯗ ꯄꯤꯔꯤꯕ ꯁꯥꯕꯥꯠ ꯑꯁꯤꯁꯨ ꯌꯥꯎꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯃꯁꯤꯒꯤ ꯔꯦꯁ ꯑꯁꯤ ꯄꯤꯔꯤꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ Matthew 11:28ꯗ ꯀꯔꯤ ꯍꯥꯏ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯔꯦꯁ ꯑꯗꯨ ꯂꯧꯔꯛꯑꯣ the rest in Jesus Christ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯄꯣꯊꯥꯗꯕ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ ꯀꯦꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯔꯦ ꯍꯥꯏꯔꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯆꯠꯊꯣꯛꯂꯒ ꯃꯍꯥꯛꯅ ꯔꯦꯁ ꯑꯃꯁꯨꯡ ꯄꯤꯁ ꯊꯤꯖꯔꯕꯁꯨ ꯏꯁꯣꯔꯅ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯏꯁꯣꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯆꯠꯇꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯐꯪꯈꯤꯗꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ living in 24/7 society ꯑꯁꯤꯗ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯄ quality time for God ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛꯈꯛ ꯁꯨꯔꯒ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯇꯥꯏ physical as well as spiritual ꯏꯁꯣꯔꯒꯤ ꯗꯃꯛ ꯃꯇꯝ ꯑꯁꯨ ꯀꯥꯏꯊꯣꯛꯄ ꯇꯥꯕꯅꯤ ꯑꯃꯁꯨꯡ ꯍꯞꯇꯥꯗ ꯑꯩꯈꯣꯏ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯁꯥꯕꯥꯠ ꯉꯥꯛꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯔꯦꯁ ꯑꯗꯨꯗ ꯈꯛ ꯐꯣꯀꯁ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯔꯦꯁ ꯑꯁꯤꯁꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯦꯁꯟ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯇꯥꯈ꯭ꯔꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯩꯅꯈꯤꯕ ꯑꯣꯖꯥꯁꯤꯡꯗꯒꯤ ꯇꯥꯈꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯧꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯤꯟꯈ꯭ꯔꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯁꯦ ꯏꯁꯣꯔꯒꯤ ꯃꯤꯅꯤꯀꯣ ꯍꯥꯏꯕꯗꯣ ꯎꯊꯣꯛꯄ ꯉꯝꯕ ꯑꯃꯃꯝ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯈ꯭ꯔꯒꯦ ꯅꯦꯛꯁ ꯃꯊꯪꯒꯤ ꯁꯥꯕꯥꯠ ꯑꯃꯨꯛ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯂꯦ ꯍꯥꯏꯔꯒ ꯂꯦꯁꯟ ꯑꯁꯦ ꯄꯥꯔꯒ ꯂꯩꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯥꯕꯥꯠ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀ ꯅꯦꯛꯁ ꯋꯤꯛꯀꯤ ꯂꯦꯁꯟ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯇꯥꯃꯤꯟꯅꯁꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯥꯏꯅꯅꯕ ꯑꯩꯈꯣꯏ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯕ ꯀꯥꯟꯗ ꯑꯃꯨꯛꯀ ꯌꯦꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ